Crime and News. Ngasigi Crime and News hariba channel asina ihan hana pujarakliba crime amakak pujarakli ma'am. Ngasigi sina ihan hana thagatchaba adugumba India gi mafam amada thokiba crime amakak ni ma'am. Ataba singna hek tabada thamoida thuklauna phauba adugumba yamna sathina nupi amabu hatkhiba crime amakak ngasigi ai ihan hanba video oina crime and news hariba channel asina Dr. Ma'am. Hariba thodok asi 2019 July gi tarik 19 Kolkata gi mafam amada thokiba adugumba yamna tamthiba mihat amagi crime ni. Kolkata da leiba adugumlaba Jatiya Ghat hariba mafam masida Howrah Bridge hariba mafam asida noma ayukama nupi amagi asiba hakchang thang matup kaklaga tadna leiramba mayamna thengnarakhi. Hariba hakchang asi yamna hai singna kakpa hek ubada akidu zumba phauba adugumba moong amada mayamna ayuk amada thengnarakhi. Hakchang asi thengnarba matung mayamna police ta pau piki police lakhi police na yengsanki adubu mafam asida evidence oiba yaba habidi nupi sibu sak takpa yaba se sang madi mafam sida hatpagi proof amata leiramde mafam sida hek leiramba haibubu bag angang ba ani khak ta na leirami masima ngai nupi sigi proof oina mafam sida leiramba haibubu atopa ma ki se chang sak khangba yaba se chang amata leiramde. Nupi si police na postmortem gi damakta pukhatki FIR case ama pukhatki murder case 302 pankhi. Hariba case asida police na yam kanna thijinki adubu langla langjin amata thibadi phangba ngamkhide. Case asigi langla langjin karimata khangdana nongma hauki nini hauki humni hauki matam khara leirba matung nongma nipa ama police station da lakhi. Nipa aduna mahaki nupi mangkre haiduna police station da complaint ama tawba lakhi. Nipa sigi mamingna Upendra Sipur hariba yaga sidagi Upendra mahangna police station da lalaga mahaki nupi mangkre thiba phangde numit nini humni sure yumda hanjilaktaba haiduna complaint ama tawba lakhi. Nipa asi laktuna police station da complaint tawra matung police na nipa sida singnaba khara laikhi. Maramdi mamangda asiba hakchang ama phangkhibusu Sipur hariba yaga siga inak naknaba yaga amada nupi magi asiba hakchang phangkhibuni. Masigi matam khara leiraga nipa amana police station da maki nupi mangkre haiduna complaint tawba lakpa sida police na singnaba khitang laigi. Matam khara leira matung ngasai sigiba nupi dugi postmortem gi report lakhi. Postmortem gi report asi urba matung police na proof khara phanggi. Hariba ngasai gi Sipur dagi Upendra mak police na singnapdagi police na phagatki. Police na jaga asigi CCTV footage sing khonggatlaga check tawki. Adubu karigumba proof oiba yaba evidence oiba yaba amatabu phangide. Adubu yamna tangna CCTV footage amakhak police na yamna tangna phangki. Footage adudi ahing athengba amada nipa anina angangba bag ani khak pairaga Sipur hariba mafam asidagi chakhiba CCTV da uki. Footage adu urubadagi police na singnabadagi Upendra hariba nipa asibu yamna thina phuduna wahang horakhi. Police ki jaipu khangma ngamdabadagi Upendra na mamai thangda punama haidorakhi. Siriba nupi adu mahaki nupi Renu ne haiduna Upendra na police ta haidorakhi. Police yamna ngakhi mahaki paudu tabada police na karigidamakta nahanga nahaki nupi bu matu kaktuna halibuna haiduna police na mangonda hangki. Mahaki wadu tabada police yamna angakpa phangna ngakhi. Mahakna hairakpada mahaki nupi asi atopa nipaga mari lainare atopa nipaga koinare haibasi police ta mahakna hairakhi. Adubu police na hangki nahaki nupi na nipa atopaga mari lainare haibasi nahak chap chana khangnabra haiduna hangki. Adubu mahakna chap chabadi khangba laite adubu mahakna singnabadagi mahakna hatpani haiduna police ta kumki. Nipa asi Sipur hariba yaga asida sa kakpagi karbar tawba adugumba nipa amakhakni. Mahakna mahaki sa kakpam dukan thangnana hangba mamanaba ani khakta mahakna mahaki nupi asi nipa atopaga mari lainare haiduna mahakna pau tamki. Adubu mamanaba ani duna nahangna pangkhan khanjinbo oiramani mari lainaramoi haiduna mahakku themjinki adubu mahakna yakhide.
ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯊꯦꯝꯖꯤꯟꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯕꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯁꯨ ꯌꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯕꯦꯒ ꯑꯉꯥꯡꯕ ꯑꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯈꯤ꯫ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯥꯛꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯦꯝꯈꯤ꯫ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯕꯦꯒ ꯑꯉꯥꯡꯕ ꯑꯅꯤꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡ ꯍꯥꯞꯆꯤꯜꯂꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯧꯔꯥ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯍꯨꯟꯇꯣꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁ ꯌꯥꯝꯅ ꯉꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯔꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯆꯞ ꯆꯥꯅ ꯎꯕꯁꯨ ꯅꯠꯇꯦ, ꯆꯞ ꯆꯥꯅ ꯈꯪꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕꯗꯒꯤ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯗꯤꯂꯥꯕꯔ ꯑꯃꯗꯤ ꯁꯀꯤꯝ, ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯄ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯈꯛ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃꯈꯛꯅꯤ ꯃꯌꯥꯝ꯫ ꯑꯩꯅ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯍꯥꯟꯕ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ, ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯔꯝꯗ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯖꯔꯒ ꯄꯥꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ, ꯑꯗꯨꯒ ꯑꯩꯅ ꯄꯥꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫